JIRIBAM District Kang Association SHINDUNA DIBONG KHUNOU Community Hall da CHATHAGADABA AHANBA Thingnam Pari Puri and Echil Enao Ningsing Men's Kang Tournament 2025 ngarang Hounabi Matung inna Houdokhre. Tournament adugi ngarang sanakiba opening match da YLC na LEC bu panjal 19 anida maithiba piki. Match aduda YLC na toss ngamduna Kang kapa hokhi. Hap mamangda YLC na LEC bu panjal taret amada mangjil thaduna chatki. Apiba matamgi manungda YLC na LEC bu 19 anida yamna lakchana maithiba piki bani. Tournament Houdokhre thauram aduda social activist N Buddha Chandra, JIRIBAM District Kang Association ki President N Joy Chandra, AJSA ki President M Brajakanta, Organizing Committee Member I Inaubi, YLC ki Advisor K Binod, Thabaktagi Potharaba Oja S Sideshwar Amadi, Tournament asigi donor TH Komlakantana Maru Hounabi Matung Sing oina sarakya khi.